Hello mayam. Ngasigi episode sida khwaidagi anauba high profile crime oiriba Baba Siddique pu Karamna Hatkhibano. Kanana hatpano Karigi damakta halibano haibana chingba nainasi. Makhata na chathadringaida Baba Siddique kanano haibado hana kangdok minasi. Ziauddin Siddique mayamna Baba Siddique haina kangnariba nupa asi role mayam ama sana banupani. Mahak ahumlak MLA oirami Bollywood ki khwaidagi chawba star singi marupni. Star singdugi marakta Salman Khan su amani. Sahi yankai muksi mahak na Mumbai gi mi singi damakta afaba kaya tawduna mahak ki Iftar parties social justice amasung unity ki message piduna lai. Mahak September 13, 1958 ta Bihar da Razia amasung Abdul Rahim Siddique ta pokhi. Mahak yamna nganna rasniti yaurki teenager ama oina Congress Party da 1977 da yausinduna students movements kaya amada yamna active oina yauki. Adudagi mahak rank mathang kaduna miyamna sakhang raktuna 1999 da MLA ama oina Bandra West constituency dagi kanki. 2004 amasung 2009 da amuka re-elect tawbadagi mahak terms ahum thangna fam paiki. Hairiba terms singsigi manungda mahakna maru oiba fam kaya paiki. Minister of State for Food and Civil Supplies, Labor and FDA 2004 to 2008. Chairman of the MHADA Mumbai Board 2002-2004 na chingmani. 2024 da mahak Congress dagi resign tawduna Ajit Pawar gi faction Nationalistic Congress Party NCP da yauki. 2013 gi mahak ki Iftar Party da Salman Khan amasung Shahrukh Khan makhoi anibu reconcile tahunbiduna marup amuk ohenkiba nupaduni. Mahak ki achauba controversy hairagadi Zamat-e-Jamhuriya kauba slum redevelopment project amagi case prevention of money laundering act irregularities leibadagi charge tawki. Laibak thibadi mahak October 12 ki 10:30 PM aduaida shooters ahumna nongmaina kapsinduna maruna ahum marirak panbadagi laikidre. Mahak hatpagi plan amasung action du tentakna nainasi. Mumbai police na Baba Siddique hatpag mari lainana mi tarukti masak khangdokre. Mahak hatpagi plan asi Patalia jail da Lawrence Bishnoi gi gang yaurga semkibani. Makhoi mayamdugi marakta Muhammad Jishan Akhtar hairiba nupasi maru ani yaorammi. Muhammad Jishan Akhtar hairiba Punjab tagi chahi kungamatoi suraba nupasi 2022 da organized crime, murder amasung robbery gi damakta rural police na Jalandhar da pagatkibani. Mahakna Patalia jail da lairingaida Bishnoi gang gi members singa khangnakibani. Mafamdudagi mangonda Bishnoi gang na Baba Siddique hanabagi contract adu pikibani. 2024 gi June da mahakpu jail dagi thadoklaba matungda Jishan na Gurmail Singbu unaki. Gurmail hairiba nupa asisu Baba hatpada chenaba nupani. Jishan na Gurmail Dharmaraj Keshap amasung Shiv Kumar da Siddique pu karamna hatkani haibagi direction asi pibani. Baba Siddique pu kapkraba matungda pau mahakna mahaki laifam takpa amasung car rent lauba amasung logistical support na chingba piki. Hairiba Shiv Kumar amasung Dharmaraj si Pune da thabak tawba scrap workers ngatani. Pravin Lonkar gi dairy shop manakta tawzabani. Makhoi animak Uttar Pradesh tagini. Pravin amasung mahaki brother Subham Lonkar na Baba Siddique hatnabagi damakta nekpani. Mahak hatpagi nonganbada social media da Lonkar na Bishnoi gang na hatpani haibagi daita laubagi pau thadorki. Thangza numituda a silence ahum mamai Roman kupsinduna Baba Siddique ki masanupagi office lomda gari thawzilakhi. Matang aduda mahakna Sinkraba Bandra area duda mahaki car da tongge haina tormi. Karigi gari thawzilakhibano haibana chingba amata khangnadringaida Shiv Kumar na 9.9 mm pistol amana 6 to 7 rounds kapsilakhibani. Nongmai maruna mabuk amasung mathabakta panbadagi Baba Siddique mayam ama mangki. Mafam adudagi mahak Mumbai gi Lilavati Hospital da kudakta pukatki adubu Dr. Singna pung ani changna mahaki punsi kannaba hotnazargasu mahaki punsi kanbangamkide. Mumbai police ki matungina hairiba mihatpa singaduna pepper spray puduna laami. Makoin pepper spray hana kapke kalami adubu Shiv Kumar na direct hekta kapsin kibani hairi. Thodok aduda Baba Siddique chapsabi category specific security amata yaurkide. Police amakaktang yaurki. Kapagi thodok adugi matungda Assistant Police Inspector Rajendra Dhabadena shooter animak pagatki. Thodok asiga mari lainana Maharashtra gi Chief Minister na Baba Siddique hatpa mising amata lemna tharoi Bishnoi gang oigera atay atopa underworld gang oigera amata lemna tharoi
Aki akhang tahulakpa mi singdugi safety di sarkar gi daitani haiduna phongdokhi. Karigidamakta Baba Siddique hatlibano. Masigi matangda Yogesh Elias Rajuna wafam khara phongdoklagli. Rajuna hairakpagi matungina Baba Siddique halibasi mahak afaba mi oidabagini. Maharashtra Control of Organized Crime Act ki charges lay. Mahak India ki wanted list yauriba criminal Daud Kamari lainay. Daud hairibanu pasi 1993 ki Mumbai bomb blasta chenakibanu pani. Adugumba miga mari lainaragadi karigumba ma mahaki punsida tolakpa haibasi masana tabani. Mahakna phongdokhi. Raju masamak pulisna gang yawan khibani hairi. Pulisna mangonda aranba case pangpan pansinbadagi mahak tapna Hashim Baba gang da yaukibani. Hairiba gang asisu bisnoina control tawba gang ni. Mahakna makata na phongdorakhi. Gang asi nakoina khanbadagi yamthina chawba heli. Mi masingsu nakoina khanba ngammadagi yamthina hena yami. Tawbatabu Baba Siddique hatpagi maram direct oinadi police na faw khangdri. Bisnoi gang na mi hatpagi maram khara hairagadi paisagi demand pidaba, call sungpai paidaba, Saman Khan ga nakna mari lainaba, makoigi thabakta yengsilakpa kharasini. Fare mayam, Baba afaba mini natte haibadudi isa-isagi research amasung mot ki makha pole. Adubu loisilakpada aina ngaklibadi jail da lairiba mi singduna plan toraga direction piraga crime kayama sathaduna lagli haibasi khangna kari tawraga lairibano haibasini. Mi hatpagi dandibu jail da 30-40 lakhs khorsa tawraga ningthawgumna hinghanbadura. Mayamgi mot comment section da thambiramu. Thanks for watching. Please like, share and subscribe.